India ke Prime Minister na lauthokhi bagi matungina ngasi April ki tang mga numidangi pung mapandagina minit mapan chupna yum na thanba bulb sing muthatuna hauji mak malem pumuda sandorok liba maruina India da khugi corona virus ki mayokta changsil liba khongjang asida solidarity utpoina hairiba thorang asi pangthok minasi haibadi numidangi pung mapandagina minit mapan chupna khogi yum na thaliba bulb sing muthatuna candle natraga khogi torch kuma thalaga hairiba leina asigi mayokta changsil liba asida khoina solidarity utchena Prime Minister phongokhiba adugidamak Manipur so Mspdcl na sem saba loikre adubu maruina hariba wafam masi khogi yum da appliance oriba khogi freeze kumba amri tongan ba sang da ya da polam sing asidi muthatlu haibnate yumgi switch du op to haibnate maruina khogi yum da thaliba bulb sing adu muthat piraga brain da chingbu thaliba bulb sing adu muthat piraga candle lamadi torch kumna mahut chinbiu haibni masida chamam na pok tanabagi damak Mspdcl gi managing director oriba Hizam Santi Kumar ga impact news se unabagi pawramadu myam da khanganjari Honorable Prime Minister na ngasi numidang pung mapan dagi horga minute mapan mai muthatse hana appeal toropasida mayamda clarify tawningi bisi Honorable Prime Minister haisi solidarity unaba yungi residential bulb yumda thaliba bulb nung sidang muthatpiyo aduga appliances akhoi seasonariba TV khangde fridge khangde sinana leibda dum sinabiyo haibani thoduna pot loinamak muthalo main switch muthalo haibanate akhoi gi kanuna su supply system da su lekai di leiba transformers sing feeder sing loin on toro leini yum da leiba service connection mai adum leigani akoina tawdu si voluntarily akoina barenda da thanba mapan da thanba akoina sun light bulb se muthalaga amam badu kano tawna mombati thangera natraga akoi dia light thangera natra mobile tawgara minute mapan sidang sumana solidarity utse haibagi appeal ni machida street light kumba essential utilities hospital gumba dum mai pergi dakar oidi adum thangani aduga seasonary appliances puna musu adum sinarga leigani aduga masina mutkiba sida load impact system da kari kadagi habagi mayam pakhatna ba pung murkhaga grid system je kai gadra khot kadra habagi adugumba kaisumi painingai leite akoi gi bharat pumbagi oina national grid si control toba national load dispatch center adagi region sing si amu control toba regional load dispatch center amadi akoi state ki oba state load dispatch center sing se coordinate tawnerega in the event of eventuality load sina certain drop out to gi matamda system da kai swing la ka de haibasi akhang ai mayam loi nei na ro matungda ngarang sin nungdang war pung mari da state ki power sector ki head sing commissioner sing yawn video conferencing tawro matungda masi sumaina si protection system control system loina mak sem saba lor matungda haiba potsi sathagadoribani transmission system state ki grid se control tawba state ki grid se control tawba Mspdcl na madugi matikchaba lokhatpam thoba loina lokhatkre aduga masibu control tawriba state load dispatch center na su akoi load swing kyam lakani haiba sigula matamda national load dispatch center ga san tanaraga akoi gi system si kari tawgadaga haiba dugi step by step last advisory la aganda instruction la madu sem sadana boina lere aduna yumdu pulap eta mai kuka kathalo muthalo haibanate la na concept si point sin yam clear ho engineering ise akoina yumda thaliba bulb sin du muthabiu aduga seasonary ba freeze khangde AC khangde rice cooker khangde season na taw leibu on taw be appliances adum continuous on adum tawbiu matamdu da akoina supply line dagi haitare feeder sing mai muthala kadaba natte lekai de leiba transformer sing mai phangani jum da du mai phangani aduna kaisu thudungna mayam mi paina bidana voluntarily honorable prime minister appeal si mayam adun sojo pbu na ai appeal tawjari Corona virus ki mayokta chakhlakli ba khongjang asida solidarity utpoina hairiba khogi minute mapan chupna mai muthatpagi thoromasi miyamna pangthoknabagi sem sadon leirabasu hairiba mai gi potina miyam masi pangthokpa matamda yamna chekshina pangthok pidaga haibadi mamangda haukiba marasi tang kungani thoida khogi essential service maruina doctor amadi nursing aloriba thodang asibu khoina puning thogot poina yum dagi kangsi khingu haiba matamda miyamna lambi thok tholoktuna hairiba adumlaba yamna fajaba wakhalon adubu onatena mongna puhan khiba adugumna hendabida ngasigi sugumlaba corona virus ki mayokta changchal liba khongjang asida solidarity utpa asidadi miyamna gyan tana
ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯕꯤꯗ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯇꯁꯦꯡꯅꯃꯛ ꯁꯣꯂꯤꯗꯔꯤꯇꯤ ꯎꯠꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯒꯨꯝꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅ ꯄꯥꯎꯖꯔꯤꯕ ꯑꯩ ꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ